ꯏꯝꯐꯥꯜꯒꯤ ꯃꯌꯣꯟꯃꯛꯇꯗ ꯂꯩꯕ ꯃꯣꯏꯔꯥꯡꯈꯣꯝ ꯍꯥꯏꯅ ꯈꯪꯅꯕ ꯃꯐꯝꯗꯨꯅꯤ꯫ ꯁꯤꯡꯖꯃꯩꯗꯒꯤꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯇꯥꯕ ꯂꯝꯕꯤꯗꯨꯒꯤ ꯅꯣꯡꯄꯣꯛꯇ ꯇꯥꯔꯤꯕ ꯌꯨꯝꯅꯤ꯫ ꯌꯥꯏꯃꯔꯞ ꯆꯥꯎꯕ ꯇꯣꯝꯕ ꯃꯍꯥꯖꯣꯟꯒꯤ ꯌꯨꯝꯅꯤ꯫ ꯃꯐꯝꯁꯤꯗ ꯀꯤꯃꯤꯒꯤ ꯑꯍꯥꯟꯕ ꯈꯣꯡꯗꯥꯗꯨꯅ ꯂꯩꯐꯝ ꯑꯣꯏꯔꯔꯦ꯫ ꯈꯨꯡꯒꯪꯒꯤ ꯑꯆꯤꯛꯄ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯑꯃꯠꯇ ꯐꯥꯎꯕ ꯑꯆꯤꯛꯄ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯨꯅꯤ, ꯀꯨꯏꯗ꯭ꯔꯤꯉꯩꯗꯗꯤ ꯂꯝ ꯂꯝꯒꯤ ꯐꯤꯚꯝꯗ ꯏꯔꯥꯡꯗ ꯀꯨꯝꯃꯩꯒꯨꯝꯈ꯭ꯔꯦ꯫ ꯑꯔꯥꯡꯕ ꯃꯌꯥꯝꯁꯤꯗ ꯀꯨꯝꯃꯩꯒꯨꯝ ꯈꯟꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯀꯌꯥꯗꯤ ꯀꯨꯏꯔꯨꯅꯤ, ꯃꯀꯣꯛ ꯉꯥꯎꯅ ꯇꯧꯐꯝ ꯈꯪꯗꯕ ꯃꯤꯀꯨꯞ ꯀꯌꯥ ꯇꯣꯏꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯕꯨ ꯐꯅ ꯋꯥꯔꯕꯁꯨ ꯄꯔꯤꯈ꯭ꯌꯥ ꯂꯣꯏꯕ ꯐꯥꯎꯕꯗꯤ ꯈꯥꯡꯈꯤꯕ ꯇꯥꯔꯤ꯫ ꯃꯇꯝ ꯈꯨꯗꯤꯡꯗ ꯃꯇꯣꯝꯇ ꯂꯩꯕ, ꯅꯥꯀꯣꯡꯗ ꯉꯥꯏꯍꯥꯛꯇ ꯑꯆꯤꯛꯄ ꯂꯩꯔꯛꯇꯕ, ꯃꯤꯁꯛ ꯃꯤꯌꯥꯝꯁꯨ ꯈꯪꯗꯕ ꯑꯉꯥꯡꯒꯤ ꯋꯥꯈꯜꯗ ꯀꯔꯝꯅ ꯍꯩꯅꯔꯨꯅꯤ? ꯑꯗꯨꯕꯨ ꯊꯕꯛ ꯑꯃ ꯇꯧꯕ ꯇꯥꯔꯕꯗꯤ ꯑꯍꯥꯟꯕ ꯀꯉꯥꯎꯅꯕ ꯇꯥꯏ, ꯋꯥꯕ ꯇꯥꯏ꯫ ꯃꯊꯪꯗ ꯍꯩꯅꯔꯛꯄ ꯑꯃꯗꯤ ꯉꯥꯎꯔꯛꯂꯣꯏ ꯍꯥꯏꯕꯁꯤꯗ ꯑꯃꯨꯛ ꯈꯟꯊꯔꯨꯏ꯫ ꯑꯗꯨꯃꯛꯄꯨ ꯀꯤꯃꯤ ꯋꯥꯅ ꯈꯥꯡꯕ ꯇꯥꯔꯛꯈꯤ꯫ ꯅꯣꯡꯃꯗꯒꯤ ꯅꯣꯡꯃ ꯃꯊꯪ ꯃꯊꯪ ꯍꯧꯈꯤꯕꯅ ꯄꯔꯤꯈ꯭ꯌꯥꯁꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯁꯨ ꯅꯨꯃꯤꯠ ꯇꯥꯈꯤꯕꯗꯒꯤ ꯕꯤꯖꯤꯂꯤꯒꯤ ꯃꯩꯉꯥꯅ ꯁꯤꯟꯈꯤꯕ ꯃꯇꯨꯡ ꯄꯨꯡꯃꯨꯛ ꯍꯥꯏꯔꯛꯂꯦ꯫ ꯀꯤꯃꯤꯁꯨ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯁꯕꯖꯦꯛ ꯊꯋꯥꯏ ꯌꯥꯎꯅ ꯄꯥꯔꯤ꯫ ꯀꯔꯤꯁꯨ ꯅꯥꯀꯣꯏ ꯇꯥꯕ ꯂꯩꯇꯦ꯫ ꯃꯥꯅ ꯎꯔꯤꯕ ꯈꯜꯂꯤꯕ ꯍꯥꯏꯕꯕꯨ ꯌꯦꯛꯂꯤꯕ ꯂꯥꯏꯔꯤꯛ ꯃꯌꯦꯛꯇꯨꯗꯅꯤ꯫ ꯄꯔꯥ ꯃꯊꯪ ꯃꯊꯪ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯔꯛ ꯃꯔꯛꯇ ꯂꯥꯏꯔꯤꯛ ꯈꯨꯝꯖꯤꯟꯗꯨꯅ ꯆꯤꯟꯐꯥꯅ ꯀꯕꯣꯛ ꯄꯣꯛꯄꯒꯨꯝ ꯕ꯭ꯔꯦꯡ ꯕ꯭ꯔꯦꯡ ꯊꯤꯔꯤ꯫ ꯆꯦ ꯀꯣꯂꯣꯝ ꯄꯥꯏꯗꯨꯅ ꯀꯣꯂꯣꯝꯒ ꯋꯥꯈꯟꯒ ꯂꯝꯖꯦꯟ ꯇꯥꯅꯕꯒꯨꯝ ꯌꯥꯡꯅ ꯏꯔꯤ꯫ ꯅꯥꯀꯟ ꯑꯃꯗꯅ ꯀꯤꯃꯤꯅ ꯂꯩꯔꯤꯕ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯃꯄꯥꯂꯣꯝꯗ ꯂꯩꯕ ꯆꯥꯎꯔꯕ ꯁꯨꯃꯥꯡꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯆꯍꯤ 12-13 ꯁꯨꯔꯕꯤ 10ꯃꯨꯛ ꯅꯣꯛ ꯈꯦꯗꯨꯅ ꯁꯥꯟꯅꯔꯤ ꯕꯥꯁꯀꯦꯠꯕꯣꯜ꯫ ꯐꯅ ꯀꯟꯅ ꯂꯥꯡꯏ꯫ ꯃꯔꯛ ꯃꯔꯛꯇ ꯅꯥꯀꯣꯡ ꯗ꯭ꯔꯝ ꯇꯠꯀꯗꯕ ꯃꯈꯩ ꯂꯥꯎꯅ ꯂꯥꯎꯔꯛꯏ꯫ ꯑꯗꯨ ꯄꯨꯝꯕ ꯀꯤꯃꯤꯗ ꯋꯥꯈꯜ ꯆꯣꯏꯊꯣꯛꯄ ꯉꯝꯈꯤꯗꯦ꯫ ꯃꯔꯝꯗꯤ ꯋꯥꯈꯜꯒꯤ ꯍꯩꯅꯥ ꯇꯨꯡ ꯏꯟꯈꯤꯕꯅ ꯑꯄꯟꯕ ꯊꯣꯛꯄ ꯉꯝꯗꯕꯅꯤ꯫ ꯈꯜꯂꯤꯕꯁꯨ ꯐꯛꯂꯥꯡꯗꯨꯃꯇꯪꯗꯅꯤ꯫ ꯂꯥꯡꯕꯗꯤ ꯀꯤꯃꯤꯒꯤ ꯀꯥꯗꯨꯅ ꯍꯦꯟꯅ ꯍꯧꯅ ꯇꯥꯕꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯡꯀꯥꯎ ꯀꯥꯎꯕ ꯍꯥꯏꯒꯗ꯭ꯔꯥ, ꯎꯅ ꯎꯅ ꯃꯁꯛ ꯈꯪꯗꯕ ꯍꯥꯏꯒꯗ꯭ꯔꯥ? ꯐꯔꯦ, ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯀꯤꯃꯤ ꯇꯥꯗ꯭ꯔꯦ꯫ ꯂꯥꯏꯔꯤꯛꯀꯤ ꯃꯌꯦꯛꯁꯤꯅ ꯄꯨꯡꯁꯨꯝ ꯁꯨꯝꯈꯤꯕꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯤꯃꯤꯒꯤ ꯀꯥꯒꯤ ꯌꯨꯝꯊꯛꯇ ꯕꯣꯟꯗꯨ ꯗꯪ ꯗꯪ ꯂꯥꯎꯅ ꯈꯪꯇꯥ ꯇꯥꯁꯤꯜꯂꯛꯏ꯫ ꯀꯤꯃꯤ ꯈꯨꯠꯇ ꯂꯥꯏꯔꯤꯛ ꯄꯥꯏꯅ ꯄꯥꯏꯅ ꯐꯝꯐꯝꯗꯒꯤ ꯐꯨꯠꯈꯥꯏꯃꯨꯛ ꯋꯥꯡꯅ ꯈꯪꯆꯣꯡ ꯆꯣꯡꯈꯠꯂꯤ꯫ ꯃꯤꯠꯅ ꯆꯞ ꯌꯨꯡꯈꯠꯅ ꯃꯊꯛꯂꯣꯝꯗ ꯌꯦꯡꯂꯛꯏ꯫ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯊꯕꯥꯛꯀꯤ ꯃꯤꯍꯨꯟꯗꯨ ꯐꯅ ꯁꯥꯡꯅ ꯆꯦꯟꯊꯣꯛꯂꯨꯔ ꯃꯥꯜꯂꯦ꯫ ꯈꯨꯗꯛꯇ ꯃꯤꯌꯥꯝ ꯋꯥ ꯂꯥꯎꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯁꯥꯟꯅꯔꯤꯕ ꯃꯤꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯀꯤꯗꯨ ꯌꯥꯝꯅ ꯋꯥꯡꯉꯤꯀꯣ, ꯀꯅꯥꯅ ꯂꯪꯕꯅꯣ?" "ꯁꯤꯅꯤ ꯃꯥꯜꯂꯤ." "ꯅꯠꯇꯦ." ꯌꯨꯝꯊꯛꯇ ꯗꯝ ꯂꯥꯎꯅ ꯇꯥꯁꯤꯟꯕꯗꯨꯗꯗꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯣꯡꯈꯠꯂꯝꯒꯅꯤꯀꯣ꯫ ꯋꯥꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯋꯥ ꯅꯣꯛꯏ꯫ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ, "ꯍꯦ, ꯉꯥꯎꯁꯤꯟꯅꯅꯨ꯫ ꯌꯨꯝꯁꯤꯗ ꯈꯨꯡꯒꯪꯗꯒꯤ ꯅꯨꯄꯥ ꯑꯃ ꯄꯔꯤꯈ꯭ꯌꯥ ꯊꯥꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯌꯨꯝꯁꯤꯗ ꯃꯇꯨꯡ ꯕꯣꯜ ꯑꯃꯨꯛ ꯄꯜꯍꯟꯒꯨꯝꯁꯤ, ꯃꯉꯣꯟꯗ ꯗꯤꯁꯇꯔꯕ ꯇꯧꯒꯨꯝꯁꯤ." ꯑꯁꯨꯝ ꯍꯥꯏꯅꯔꯗꯨꯅ ꯁꯥꯟꯅꯕ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯏꯃꯨꯡꯗ ꯂꯩꯉꯝꯗ꯭ꯔꯗꯨꯅ ꯐꯛꯂꯥꯡꯒꯤ ꯊꯣꯡꯅꯥꯎꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯄꯨꯡꯉꯛ ꯉꯛꯏ ꯃꯌꯥꯝꯁꯤꯡꯗꯨ ꯎꯕꯗ꯫ ꯃꯄꯣꯞ ꯃꯇꯥꯡ ꯐꯥꯔꯕꯤ, ꯀꯨꯆꯨ ꯉꯧꯔꯕꯤ, ꯋꯥꯡꯕ ꯃꯥꯟꯅꯔꯕꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤ꯫ ꯉꯧꯈ꯭ꯔꯕ ꯍꯛꯆꯥꯡꯗꯨꯅ ꯃꯨꯁꯤꯟ ꯃꯨꯕ ꯑꯅꯞꯄ ꯈꯪꯒ꯭ꯔꯥꯎ ꯍꯥꯄꯦꯟ, ꯑꯉꯧꯕ ꯉꯛ ꯀꯛꯄꯤ ꯈꯨꯗꯥꯡ ꯀꯛꯄꯤ ꯐꯨꯔꯤꯠ, ꯑꯉꯧꯕ ꯈꯣꯡ ꯃꯣꯖꯥ, ꯈꯣꯡꯎꯞ ꯍꯥꯏꯔꯤꯕ ꯐꯤꯖꯣꯜꯁꯤꯅ ꯍꯛꯆꯥꯡꯒꯤ ꯑꯇꯣꯡ ꯑꯀꯨꯠ ꯄꯨꯝꯕ ꯈꯨꯝꯖꯤꯜꯂꯤ꯫ ꯅꯤꯡꯊꯤꯅ ꯁꯦꯝ ꯁꯥꯔꯕ ꯁꯥꯟꯅꯐꯝꯗꯣ ꯃꯆꯨ ꯐꯖꯅ ꯅꯥꯟꯅ ꯃꯃꯤ ꯁꯨꯅ ꯌꯦꯛꯂꯤ꯫ ꯃꯐꯝꯗꯨꯒꯤ ꯀꯥꯆꯤꯟ ꯃꯔꯤꯃꯛꯇ ꯇ꯭ꯌꯨꯕꯂꯥꯏꯠ ꯑꯃꯃꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯉꯥꯜꯂꯤ꯫ ꯁꯥꯟꯅꯐꯝꯗꯨꯒꯤ ꯑꯀꯣꯏꯕ ꯁꯔꯨꯛꯇ ꯚꯥꯕꯣꯛ ꯀꯌꯥꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯅꯔꯤ꯫ ꯁꯥꯟꯅꯔꯤꯕꯤꯁꯤꯡꯅ ꯐꯥꯒꯤ ꯑꯣꯏꯅ ꯀꯣꯏꯅ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯎꯕꯗ ꯀꯤꯃꯤ ꯃꯅꯨꯡꯗ ꯌꯦꯡꯕ ꯄꯦꯜꯂꯛꯇ꯭ꯔꯗꯨꯅ
ꯂꯥꯎꯅ ꯍꯥꯡꯗꯣꯛꯂꯕ ꯊꯣꯡꯅꯥꯎꯗꯨꯗ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯛꯏ꯫ ꯆꯤꯡꯁꯤꯜꯂꯛꯏ ꯀꯤꯃꯤꯒꯤ ꯋꯥꯈꯜ ꯄꯨꯝꯕ ꯍꯔꯥꯎ ꯇꯔꯥꯝꯂꯤꯕꯤꯁꯤꯡꯅ꯫ ꯅꯣꯛꯅꯤꯡꯕ ꯃꯇꯥꯡ ꯌꯥꯎꯕꯗ ꯈꯣꯟꯖꯦꯜ ꯊꯣꯛꯇꯕ ꯃꯑꯣꯡꯗ ꯆꯤꯝꯕꯥꯟ ꯃꯊꯛ ꯃꯈꯥ ꯃꯣꯃꯣꯟꯅꯗꯨꯅ ꯅꯣꯛꯂꯤ꯫ ꯇꯥꯂꯛꯁꯤꯗꯗꯤ ꯀꯤꯃꯤꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯕꯣꯟꯒꯤ ꯃꯥꯌꯣꯟ ꯑꯣꯏꯔꯔꯦ꯫ ꯑꯅꯤꯁꯨꯕ ꯋꯥ ꯉꯥꯡꯈꯤꯕ ꯅꯨꯄꯤꯗꯨꯅ ꯕꯣꯟꯗꯨ ꯑꯣꯛꯀꯦ ꯇꯧꯔꯛꯄꯗ ꯀꯤꯃꯤꯕꯨ ꯎꯈ꯭ꯔꯦ꯫ ꯈꯨꯠꯇꯨꯗꯤ ꯇꯤꯡꯊꯣꯛꯂꯤ, ꯃꯤꯠꯇꯨꯗꯤ ꯀꯤꯃꯤꯔꯣꯝꯗ ꯉꯛꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ꯫ ꯈꯨꯗꯛꯇ ꯃꯊꯛꯇꯒꯤ ꯇꯥꯁꯤꯜꯂꯛꯂꯤꯕ ꯕꯣꯟꯗꯣ ꯃꯈꯨꯠꯇ ꯇꯥꯔꯛꯄꯒꯤ ꯃꯍꯨꯠꯇ ꯃꯀꯣꯛꯇ ꯗꯪ ꯂꯥꯎꯅ ꯇꯥꯁꯤꯜꯂꯛꯏ꯫ ꯈꯨꯗꯛꯇ ꯌꯦꯡꯂꯤꯕ ꯁꯥꯟꯅꯔꯤꯕ ꯄꯨꯝꯕ ꯋꯥ ꯋꯥ ꯅꯣꯛꯏ꯫ ꯑꯗꯨꯒ ꯃꯥꯗꯤ ꯃꯃꯤꯠꯇꯨ ꯇꯟꯗꯟ ꯄꯥꯏꯅ ꯃꯀꯣꯛꯇꯨ ꯎꯔꯨ ꯎꯔꯨ ꯂꯩꯔꯛꯏ꯫ ꯀꯤꯃꯤꯁꯨ ꯅꯣꯛꯅꯤꯡꯕꯅ ꯍꯦꯟꯈꯤꯗꯨꯅ ꯍꯤꯍꯤ ꯂꯥꯎꯅ ꯍꯧꯅ ꯍꯦꯛ ꯅꯣꯛꯊꯣꯂꯛꯏ꯫ ꯑꯇꯩ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯐꯥꯒꯤꯒꯨꯝ ꯊꯧꯗꯣꯛꯇꯨꯗ ꯅꯣꯛꯂꯝꯕꯗꯣ, ꯈꯨꯕꯥꯛ ꯈꯨꯔꯝꯕꯗꯣ ꯀꯤꯃꯤꯅ ꯅꯣꯛꯄ ꯇꯥꯕꯗ ꯈꯪꯂꯦꯞ ꯂꯦꯞꯈꯤ꯫ ꯇꯟꯖꯥꯁꯤꯗ ꯁꯥꯟꯅꯕ ꯇꯝꯕꯤꯕ ꯑꯣꯖꯥ ꯌꯧꯔꯛꯂꯦ꯫ ꯈꯨꯗꯛꯇꯨꯗ ꯑꯣꯖꯥꯗꯨꯅ ꯔꯦꯐ꯭ꯔꯤ ꯁꯥꯡꯅ ꯈꯣꯡꯗꯨꯅ ꯁꯥꯟꯅꯕ ꯍꯧꯅꯕ ꯇꯧꯔꯛꯂꯦ꯫ ꯑꯣꯖꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯁꯥꯟꯅꯅꯕ ꯇꯧꯔꯁꯤ, ꯃꯤꯁꯤꯡ ꯁꯨꯔꯕ ꯅꯠꯇ꯭ꯔꯥ?" ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯁꯨꯔꯦ ꯑꯣꯖꯥ." "ꯑꯗꯨꯗꯤ ꯁꯥꯟꯅꯕ ꯍꯧꯔꯁꯤ, ꯇꯝꯅꯕ ꯃꯇꯝ ꯂꯩꯇ꯭ꯔꯕꯅꯤ꯫ ꯌꯥꯝꯅ ꯐꯖꯅ ꯃꯑꯣꯡ ꯆꯨꯝꯅ ꯍꯩꯁꯤꯡꯅ ꯁꯥꯟꯅꯒꯗꯕꯅꯤ." ꯑꯁꯨꯝꯅ ꯁꯥꯟꯅꯕ ꯍꯧꯈ꯭ꯔꯦ꯫ ꯀꯤꯃꯤꯗꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯍꯔꯥꯎꯅ ꯌꯦꯡꯂꯤ꯫ ꯏꯀꯥꯏꯈꯤꯕꯅ ꯑꯣꯏꯔꯤꯒꯗ꯭ꯔꯥ ꯉꯁꯥꯏꯒꯤ ꯕꯣꯟꯅ ꯄꯥꯟꯈꯤꯕ ꯅꯨꯄꯤꯗꯨꯗꯤ ꯀꯤꯃꯤꯗ ꯇꯣꯏꯅ ꯌꯦꯡꯂꯛꯏ꯫ ꯃꯔꯛ ꯃꯔꯛꯇ ꯃꯈꯨꯠꯅ ꯃꯀꯣꯛ ꯄꯥꯏꯔꯗꯨꯅ ꯈꯪꯂꯦꯞ ꯈꯪꯂꯦꯞ ꯂꯦꯞꯄꯤ꯫ ꯃꯇꯧꯁꯤꯗ ꯑꯣꯖꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯥꯏ, ꯅꯍꯥꯛꯇꯤ ꯀꯩꯗꯧꯔꯦ? ꯅꯍꯥꯛꯀꯤ ꯍꯩꯁꯤꯡꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯈꯤꯕꯒꯨꯝ ꯇꯧꯔꯤꯕ?" ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯑꯣꯖꯥ, ꯉꯁꯤꯗꯤ ꯑꯩꯒꯤ ꯀꯣꯛꯁꯦ ꯁꯥꯊꯤꯅ ꯆꯤꯛꯂꯦ." ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯑꯣꯖꯥ, ꯉꯁꯥꯏ ꯕꯣꯟꯅ ꯃꯀꯣꯛꯇ ꯄꯥꯟꯈꯤꯕꯅꯤ." ꯑꯗꯨꯗꯗꯤ ꯑꯣꯖꯥꯅ ꯅꯨꯡꯉꯥꯏꯇꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯀꯔꯤꯒꯤ ꯄꯥꯜꯍꯜꯂꯤꯕꯅꯣ? ꯑꯩꯅ ꯅꯈꯣꯏꯗꯤ ꯌꯥꯝꯅ ꯅꯧꯔꯤꯕꯅꯤ, ꯀꯣꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯅ ꯁꯥꯐꯨ ꯀꯟꯅ ꯌꯩꯍꯟꯒꯅꯨ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯥꯏꯈ꯭ꯔꯦ꯫ ꯀꯣꯛ ꯍꯥꯏꯕꯁꯤ ꯃꯔꯨ ꯑꯣꯏꯈ꯭ꯔꯕ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯑꯃꯅꯤ, ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯒꯗꯕꯅꯤ꯫ ꯅꯈꯣꯏꯅ ꯑꯉꯥꯡꯕꯨ ꯐꯨ ꯆꯩꯕꯗ ꯀꯣꯛꯇ ꯈꯛ ꯊꯥꯔꯣꯏꯗꯕꯅꯤ, ꯃꯗꯨꯅ ꯃꯊꯥꯗ ꯑꯀꯥꯏꯕ ꯀꯌꯥ ꯊꯣꯛꯍꯜꯂꯛꯇꯨꯅ ꯃꯊꯥ ꯀ꯭ꯔꯦꯛ ꯆꯠꯄ ꯑꯃꯗꯤ ꯉꯥꯎꯍꯜꯂꯛꯄꯅꯆꯤꯡꯕ ꯌꯥꯝꯅ ꯊꯣꯛꯂꯤꯕꯅꯤ꯫ ꯃꯔꯨ ꯑꯣꯏꯕ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ, ꯃꯤꯠ ꯅꯥꯀꯣꯡ ꯀꯣꯛꯅꯆꯤꯡꯕ ꯀꯌꯥꯕꯨ ꯂꯨꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯒꯗꯕꯅꯤ꯫ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯇꯧ, ꯈꯪꯂꯦꯗꯅ." ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯉꯁꯥꯏ ꯃꯥꯒꯤꯗꯤ ꯑꯣꯖꯥ ꯐꯅ ꯀꯟꯅ ꯄꯥꯟꯈꯤꯗꯨꯅ ꯇꯧꯔꯤꯕꯅꯤ." ꯑꯣꯖꯥꯅ, "ꯐꯔꯦ ꯐꯔꯦ, ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟꯅ ꯄꯣꯊꯥꯎ꯫ ꯁꯥꯟꯅꯕ ꯍꯩꯕꯤ ꯅꯍꯥꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯁꯥꯟꯅꯕꯁꯤ ꯃꯄꯨꯡ ꯐꯥꯔꯣꯏꯗꯧꯔꯤ, ꯄꯣꯊꯥꯎ ꯉꯥꯏꯍꯥꯛꯇꯪ." ꯅꯥꯀꯜ ꯑꯃꯗꯅ ꯀꯤꯃꯤ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯌꯨꯝꯒꯤ ꯑꯍꯟ ꯇꯣꯝꯕ ꯆꯪꯂꯛꯏ꯫ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯀꯧꯔꯛꯏ, "ꯏꯕꯨꯡꯉꯣ, ꯍꯥꯏ ꯅꯨꯄꯥ ꯃꯆꯥ ꯀꯤꯃꯤ." ꯀꯤꯃꯤ ꯇꯥꯗꯦ, ꯍꯦꯟꯅ ꯗꯨꯝ ꯅꯣꯛꯂꯗꯨꯅ ꯈꯣꯏꯖꯪꯅ ꯌꯦꯡꯂꯤ꯫ ꯑꯃꯨꯛꯁꯨ ꯀꯧꯅ ꯀꯧꯅ ꯃꯅꯒꯟꯗ ꯃꯈꯨꯠꯅ ꯄꯣꯞ ꯂꯥꯎꯅ ꯐꯨꯔꯛꯄꯗꯨꯗꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯁꯠ ꯂꯩꯊꯣꯂꯛꯏ꯫ ꯃꯄꯥꯕꯨꯡꯅ ꯇꯧꯕ ꯑꯣꯏꯔꯝꯕꯗꯨꯗꯗꯤ ꯏꯀꯥꯏꯖꯔꯗꯨꯅ ꯃꯔꯨ ꯊꯛ ꯂꯨꯞꯊꯔꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯥꯊꯣꯂꯛꯇꯨꯅ ꯆꯧꯀ꯭ꯔꯤꯗ ꯐꯝꯂꯒ ꯂꯥꯏꯔꯤꯛ ꯑꯃ ꯊꯛ ꯐꯥꯛꯇꯣꯂꯛꯏ꯫ ꯈꯨꯗꯛꯇ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯌꯦꯡꯂꯨꯔꯤꯕꯅꯣ? ꯄꯔꯤꯈ꯭ꯌꯥ ꯍꯌꯦꯡꯗꯤ ꯂꯩꯇꯕ꯭ꯔꯥ?" ꯀꯤꯃꯤꯅ, "ꯂꯩ ꯄꯥꯕꯨꯡ." ꯇꯣꯝꯕꯅ, "ꯑꯗꯨꯗꯤ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ? ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯨꯅ?" ꯀꯤꯃꯤ ꯏꯀꯥꯏꯈꯤꯕꯅ ꯂꯥꯏꯔꯤꯛꯇꯨ ꯃꯐꯝ ꯈꯪꯗꯅ ꯄꯨꯡꯐꯥꯛꯇ ꯐꯥꯛꯂꯤ꯫ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯥꯎꯊꯣꯔꯛꯈꯤ꯫ ꯃꯄꯥꯕꯨꯡꯅ ꯃꯈꯥ ताना ꯍꯥꯏꯔꯛꯏ, "ꯃꯗꯨꯗꯗꯤ ꯄꯥꯕ ꯌꯥꯔꯔꯣꯏ, ꯂꯥꯡꯃꯟꯕꯁꯤꯗ꯫ ꯃꯄꯥꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯡꯂꯒ ꯏꯕꯨꯡꯉꯣ, ꯋꯥꯈꯜ ꯂꯧꯁꯤꯡ ꯆꯃꯝꯅꯔꯅꯤ꯫ ꯂꯥꯎ, ꯃꯅꯤꯡꯂꯣꯝꯒꯤ ꯀꯥꯗ ꯄꯥꯒꯗꯕ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯄꯣꯔꯛꯎ꯫ ꯍꯥꯏ, ꯊꯣꯛꯀꯗꯕ ꯂꯥꯏꯔꯤꯛꯇꯤ ꯄꯥꯗꯅ ꯅꯪꯅ ꯁꯥꯟꯅꯕꯗꯨ ꯌꯦꯡꯂꯒ ꯄꯔꯤꯈ꯭ꯌꯥꯗ ꯀꯥꯟꯅꯒꯗꯧꯔꯤꯕ꯭ꯔꯥ? ꯄꯔꯤꯈ꯭ꯌꯥ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯒ ꯈꯨꯗꯛꯇ ꯃꯗꯨꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯗꯨ ꯈꯪꯂꯣꯏ꯫ ꯍꯥꯏ, ꯄꯔꯤꯈ꯭ꯌꯥꯒꯤ ꯐꯟ ꯍꯥꯏꯗꯣꯛꯂꯒ
ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯈꯪꯂꯛꯀꯅꯤ ꯈꯪꯂꯦꯗꯅ꯫ ꯇꯨꯡꯒꯤ ꯋꯥꯈꯜ ꯈꯜꯂꯨ ꯏꯕꯨꯡꯉꯣ, ꯋꯥꯈꯜ ꯊꯦꯟꯒꯅꯨ꯫ ꯋꯥꯁꯤ ꯍꯥꯏꯗꯨꯅ ꯀꯤꯃꯤꯕꯨ ꯄꯨꯗꯨꯅ ꯂꯥꯡꯕ ꯁꯨꯛꯇꯥ ꯇꯥꯗꯕ ꯃꯅꯤꯡꯒꯤ ꯀꯥꯗ ꯄꯨꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯇꯣꯝꯕꯅ ꯃꯁꯤꯗ ꯆꯥꯛꯃꯥꯡꯗ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯂꯣꯏꯅ ꯐꯥꯅꯕ ꯄꯥꯎ꯫ ꯀꯤꯃꯤꯅ ꯍꯣꯏ ꯄꯥꯕꯨꯡ꯫ ꯑꯁꯨꯝꯅ ꯀꯤꯃꯤꯕꯨ ꯑꯄꯤꯛꯄ ꯑꯆꯤꯛꯄ ꯀꯥꯗ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯅꯕ ꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯤꯃꯤ ꯂꯥꯏꯔꯤꯛ ꯄꯥꯏ ꯍꯥꯏꯕꯗꯨ ꯉꯥꯏ꯫ ꯄꯨꯛꯅꯤꯡꯗꯤ ꯂꯨꯞꯁꯤꯟꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯀꯔꯤꯅ? ꯃꯍꯧꯁꯥꯗꯒꯤ ꯀꯤꯃꯤ ꯊꯃꯣꯏ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯒꯤ ꯃꯃꯤ ꯑꯃꯇꯪ ꯇꯥꯈꯤꯕ ꯃꯇꯝꯗ ꯀꯌꯥꯃꯨꯛ ꯍꯟꯊꯔꯛꯄꯒꯦ ꯃꯥꯒꯤ ꯋꯥꯈꯜ꯫ ꯏꯃꯥꯅ ꯍꯥꯏꯈꯤꯕꯗꯨ ꯊꯣꯛꯂꯔꯦꯗꯣ꯫ ꯑꯩꯅ ꯀꯌꯥꯗ ꯂꯥꯟꯈ꯭ꯔꯕ ꯄꯥꯕꯨꯡꯒꯤ ꯃꯐꯝꯗ ꯑꯀꯥꯏꯕ ꯆꯠꯂꯕ꯭ꯔꯥ? ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯌꯥꯝꯅ ꯂꯥꯜꯂꯦ꯫ ꯄꯔꯤꯈ꯭ꯌꯥ ꯍꯌꯦꯡ ꯂꯩ꯫ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯔꯕ꯭ꯔꯥ? ꯏꯃꯥ ꯏꯄꯥꯒꯤ ꯊꯥꯖꯕ ꯄꯨꯝꯕ ꯃꯥꯡꯍꯜꯂꯕ? ꯑꯁꯨꯝꯅ ꯍꯦꯛ ꯅꯨꯡꯉꯥꯏꯇꯅ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯄꯨꯛꯅꯤꯡ ꯆꯪꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯇꯥꯟꯈꯠꯂꯛꯏ ꯃꯥꯡꯈ꯭ꯔꯕ ꯃꯇꯝꯁꯤꯡꯗꯨꯒꯤ ꯃꯃꯟꯗꯨ꯫ ꯄꯨꯛꯅꯤꯡ ꯂꯨꯞꯁꯤꯟꯅꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯟꯕꯨ ꯃꯃꯤ ꯁꯥꯝꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯃꯍꯧꯁꯥꯗꯒꯤ ꯍꯣꯠꯅꯔꯛꯂꯕ ꯀꯤꯃꯤꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯑꯣꯡ ꯀꯩꯗꯧꯅꯨꯡꯗꯁꯨ ꯍꯣꯡꯈꯤꯕ ꯂꯩꯇꯦ꯫ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12 ꯇꯥꯔꯛꯀꯗꯧꯔꯦ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯧꯔꯛꯂꯕ ꯐꯥꯎꯕ ꯂꯥꯏꯔꯤꯛ ꯄꯥꯕꯗꯤ ꯂꯦꯞꯇꯦ꯫ ꯑꯗꯨꯃꯛꯄꯨ ꯈꯣꯟꯖꯦꯜꯗꯤ ꯊꯣꯛꯇ꯭ꯔꯦ꯫ ꯃꯔꯝꯗꯤ ꯆꯣꯛꯊꯔꯕ ꯈꯣꯟꯖꯦꯜꯗꯣ ꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯄꯨꯛꯅꯤꯡ ꯆꯪꯅ ꯆꯤꯛꯅ ꯄꯥꯕ ꯍꯧꯔꯛꯏ꯫ ꯃꯔꯝꯗꯤ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯑꯃ ꯂꯩꯖꯩ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯌꯥꯝꯅ ꯂꯥꯡꯕ ꯃꯐꯝꯗ ꯈꯣꯟꯖꯦꯜ ꯊꯣꯛꯇꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯄꯨꯛꯅꯤꯡ ꯀꯩꯗꯧꯅꯨꯡꯗꯁꯨ ꯆꯪꯂꯣꯏ꯫ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯄꯥꯕꯗꯤ ꯈꯔ ꯃꯈꯩꯗꯤ ꯀꯥꯟꯅꯕ ꯐꯪꯏ꯫ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯣꯏꯔꯕꯁꯨ ꯑꯣꯏꯗꯕꯅꯤ ꯍꯥꯏꯕꯗ ꯄꯛꯆꯩ꯫ ꯃꯁꯤꯅꯤ ꯃꯥꯒꯤ ꯋꯥꯈꯜ꯫ ꯃꯥꯒꯤ ꯄ꯭ꯔꯃꯥꯟ ꯑꯃ ꯂꯩ꯫ ꯅꯨꯡꯁꯥꯅ ꯌꯛ ꯂꯥꯎꯅ ꯁꯥꯔꯕꯗꯤ ꯍꯤꯡꯒꯗꯕ ꯀꯔꯤ ꯂꯩ? ꯏꯁꯤꯡ ꯍꯩꯊꯔꯒ ꯑꯏꯪꯕ ꯐꯤꯅ ꯀꯨꯞꯁꯤꯜꯂꯨ, ꯀꯌా ꯀꯨꯏꯔꯨꯅꯤ? ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯑꯣꯝꯆꯥꯛ ꯆꯥꯛꯂꯛꯀꯅꯤ꯫ ꯑꯣꯂꯥꯡ ꯃꯩꯁꯥ ꯂꯥꯡꯕ ꯋꯥꯅ ꯈꯥꯡꯂꯛꯄ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯑꯗꯨꯅꯗꯤ ꯑꯔꯥꯡꯕ ꯃꯔꯛꯇ ꯂꯥꯏꯔꯤꯛ ꯄꯥꯕꯒ ꯊꯣꯏꯗꯣꯛꯅ ꯈꯦꯟꯅꯗꯦ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯥꯒꯤ ꯑꯅꯤꯡꯕ ꯈꯔꯇꯅ ꯅꯤꯡꯈꯥ ꯇꯝꯅ ꯃꯤꯀꯨꯞ ꯑꯃꯠꯇꯁꯨ ꯂꯦꯟꯖꯕ ꯉꯝꯂꯛꯏ꯫ ꯃꯥꯅ ꯈꯪꯖꯕ ꯑꯀꯛꯅꯕ ꯍꯤꯡꯁꯥꯞ ꯑꯃ ꯂꯩ꯫ ꯃꯗꯨꯃꯛꯅ ꯂꯥꯏꯔꯤꯛ ꯑꯃ ꯍꯦꯛꯇ ꯄꯥꯏꯕꯗ, ꯃꯗꯨ ꯄꯥꯕꯗ ꯀꯌꯥ ꯀꯨꯏꯅ ꯆꯪꯒꯗꯒꯦ ꯍꯥꯏꯕꯗꯨ ꯃꯇꯝ ꯀꯛꯅ ꯍꯥꯏ꯫ ꯆꯨꯝꯁꯨ ꯆꯨꯝꯃꯤ꯫ ꯅꯤꯡꯈꯤꯕ ꯋꯥꯈꯜ ꯑꯗꯣ ꯄꯪꯁꯣꯏ ꯁꯣꯏꯕ ꯂꯩꯇꯦ꯫ ꯑꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯂꯥꯏꯔꯤꯛ ꯉꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12ꯒꯤ ꯃꯇꯨꯡ ꯄꯨꯡ 1 ꯇꯥꯕꯗ ꯂꯣꯏꯒꯗꯕꯅꯤ꯫ ꯃꯁꯤꯅꯤ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯀꯥꯏꯐꯗ꯭ꯔꯕ ꯅꯤꯌꯝ꯫ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯐꯥꯖꯤꯟꯅꯕ ꯂꯥꯛꯅꯗꯨꯅ ꯂꯣꯏꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯉꯁꯤꯗꯤ ꯀꯤꯃꯤꯒꯤ ꯄꯔꯤꯈ꯭ꯌꯥ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡꯗꯒꯤ ꯄꯥꯕꯨꯡꯅ ꯆꯩꯈꯤꯕ ꯅꯨꯃꯤꯠꯇꯨꯒꯤ ꯂꯥꯏꯔꯤꯛꯁꯨ ꯐꯅ ꯐꯖꯅ ꯇꯧꯈꯤ꯫ ꯃꯊꯟꯇ ꯅꯨꯡꯉꯥꯏꯕ ꯄꯣꯛꯂꯤ꯫ ꯉꯁꯤꯒꯤ ꯃꯇꯝꯁꯨ ꯑꯉꯟꯕ ꯑꯌꯨꯛꯅꯤ꯫ ꯑꯔꯣꯏꯕꯅꯤ ꯍꯥꯏꯕꯁꯤꯗ ꯉꯝꯖꯕꯤ ꯊꯥꯗꯨꯅ ꯂꯥꯏꯔꯤꯛ ꯅꯩꯅꯔꯛꯂꯤ꯫ ꯀꯨꯏꯍꯧꯗꯦ ꯄꯨꯡ 9:30 ꯇꯥꯈꯤꯕꯗꯣ꯫ ꯅꯨꯃꯤꯠꯁꯨ ꯐꯖꯅ ꯑꯇꯤꯌꯥꯗ ꯂꯩꯆꯤꯟꯒꯤ ꯑꯃꯛꯄ ꯌꯥꯎꯗꯅ ꯉꯥꯜꯂꯤ꯫ ꯀꯤꯃꯤ ꯄꯥꯕ ꯂꯣꯏꯔꯦ꯫ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯛꯏ꯫ ꯌꯦꯡꯉꯨ ꯅꯨꯄꯥꯃꯆꯥ, ꯉꯁꯤꯔ ꯅꯪꯒꯤ ꯄꯔꯤꯈ꯭ꯌꯥ ꯑꯔꯣꯏꯕꯅꯤ ꯍꯥꯏꯕꯗꯨꯕꯣ? ꯀꯤꯃꯤꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯇꯣꯝꯕꯅ ꯐꯔꯦ ꯐꯔꯦ, ꯆꯦꯛꯁꯤꯟꯅ ꯐꯥꯈꯤꯅꯕ ꯇꯧꯒꯗꯕꯅꯤ꯫ ꯌꯦꯡꯉꯨꯍꯦ, ꯂꯝꯕꯤ ꯆꯠꯄꯗ ꯍꯩꯁꯤꯡꯅ ꯆꯠꯂꯣ꯫ ꯍꯣꯔꯦꯟ ꯄꯔꯤꯈ꯭ꯌꯥ ꯍꯦꯛ ꯂꯣꯏꯕꯒ ꯊꯨꯅ ꯍꯜꯂꯛꯀꯗꯕꯅꯤ꯫ ꯏꯄꯥ ꯏꯆꯥ ꯈ꯭ꯋꯥꯏꯔꯝꯕꯟ ꯕꯖꯥꯔ ꯀꯣꯏꯔꯨꯁꯤ꯫ ꯑꯃꯗ ꯑꯃꯨꯛ ꯀꯥꯇꯨ ꯀꯥꯔꯟ ꯆꯠꯂꯨꯒꯅꯨ꯫ ꯀꯤꯃꯤꯅ ꯍꯣꯏ ꯄꯥꯕꯨꯡ ꯍꯔꯥꯎꯅ ꯈꯨꯝꯂꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯁꯨꯃꯥꯡꯗ ꯂꯩꯔꯤꯕ ꯁꯥꯏꯀꯜꯗꯨ ꯏꯟꯗꯨꯅ ꯊꯣꯡꯒꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯇꯣꯝꯕꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯇꯞꯅ ꯊꯧꯀꯣ ꯒꯥꯔꯤꯗꯣ꯫ ꯂꯝꯕꯤ ꯂꯥꯟꯕꯁꯨ ꯅꯥꯛ ꯌꯦꯠ ꯌꯦꯡꯂꯒ ꯂꯥꯜꯂꯨꯀꯣ꯫ ꯃꯤꯠ ꯅꯥ ꯆꯣꯏꯒꯅꯨꯀꯣ ꯅꯨꯄꯥꯃꯆꯥ꯫ ꯑꯁꯨꯝꯅ ꯃꯄꯥꯕꯨꯡꯅ ꯁꯣꯏꯉꯥꯝꯕ ꯊꯣꯛꯇꯅꯕ ꯆꯦꯛꯁꯤꯟꯅ ꯍꯥꯏꯔꯛꯏ꯫ ꯀꯤꯃꯤꯁꯨ ꯇꯥꯅ ꯇꯥꯅ ꯊꯣꯡꯒꯥꯜ ꯂꯥꯜꯂꯛꯇꯨꯅ ꯏꯝꯐꯥꯜ ꯇꯨꯔꯦꯟꯒꯤ ꯇꯨꯡ ꯏꯟꯅ ꯑꯋꯥꯡꯂꯣꯝꯗ ꯒꯥꯔꯤꯗꯨ ꯇꯣꯡꯈꯠꯇꯨꯅ ꯊꯧꯔꯛꯏ꯫